Amzugi humfumdoi suba mapokumon pangthokre paumi singbu ningkha tamna mathau tawba ngamhandabada Chief Minister na nungnangba phongdokre. Manipur na India gi manungda khwaidagi yamna handloom gi pothok puthokpa state ma oiba ngamgani haina Minister Govindas na phongdokre. Dr. Nalaidaba Tribal Mahiroi Singh Scholarship Pito Haiduna Mahiroi Singh Directorate of Tribal Affairs and Hills ki office so London Irang Houplay. Amasung awang nopok lamdam ki hanboy na Imphal da Peritoneal Dialysis Society of India ki chahi ki conference pangthokme. Mayam Bukuramzari, the Myanmar Impact News ni Prime Time Manipuri News Bulletin Dai Kaidem Jentazin of Japungja si Fau Kimor Boxing Mayam the Pizari. All Manipur Working Journalists Union Amju Linkat Kibagi Nefu Humdoi Suba Mapokumon Tauram Pangtokre Mapokumon Tauram Maduda Atoiba Mitunglen Oina Saruk Yakiba Chief Minister Okram Ibobina Democracy Chetpa Lamdamasida Paumi Singi Freedom of Speech and Expression Fongdokpa ngamhandabasi laivak thibani haina fongdokre. Chief Minister na makha taraduna hai furuk kayana khundaba complex oiba lamdamasida paumi singna commitment amaga loinana miyam da I pau piribasi miyam gi asengba sebani haiki. Lamdamasida paumi singna lauriba thaudang asibu Chief Minister na thagatpa fongdokhi baga loinana paumi singi yaifanabagi damak Lengak asina pangba yaba matingsu pangani haiki. Nasigi Tharamaduda DIPR ge Director Veteran Journalist Singh Pau Che amad Electronic Media da thabak tawramba laikhidraba singi imung manungi miyoi sing amasung lamdamasida lairiba paumi kayana saruk yaki. Ngasigi nifuhumdoi suba mapokumon thawram adu haudringai mangoinana amju haudoklamba laikhidraba singi ayekpa mitamda Chief Minister na luchinglaga laikatun ikai khumnaba utki. Toramatugi manung chana veteran journalist sing laikhidraba paumi amasung editor oiramba miyoi singi imung manungi miyoi singda khudol pot tamduna ikai khumnabas utki. Toramaduda athoiba mitunglen oikiba Chief Minister da amjugi maikaidagi memorandum amasu pisinki. Akoigi society ase Bharat ki संविधान na piriba freedom of speech and expression masi karamba matamda Mapung Hanan Lay, the gay Hibisi. Quick ma'am, some of the honorary, hiding with a highway up without any basis. A boy is the deed. A scene by high issue at a certain topic. Like a Tina, Moigi dictates in the Tapu the Bagi. A queen of Harga told the Carino, a queen of whom I have phoned the Carino, a queen of Pongan who had a noise of home in the Carino. Aikoigi organization sila noise sales tauni bra haina laiba siki ba manu tawsa na laiba mama dunia ko bibne Thauramaduda amjugi President Wang Khemcha Shyam Jaina hai paumi singna pawloba chatpa matamda Pat News ki chatnabin ma lakpa dauna tawriba si afaba nate haina nungnangba phongdokhi samjaina makha taraduna hai paumi singi yaifanabagi damakta Corpus Fund ama thamduna narak yeglakpa matamda free medical aid pinaba hotnari paumi singi thagi tolob hengat hanaba kanna taknari loinana amjugi branch office sing jiribam more amadi mauda athuba matamda hanglagani haiki ni roi hai roi nang ko hai roi hek bit news ibuluk ta hapakan ta pisa kiri ye kasang ibinawa kasang papinawa tin tare ye ru to ye ai jenis ke tu thubat to je sumya ja apa phar ka su ko to ye ai Rabunda jenis kita mati cabirawa evidence cabirawa si haju rena nang kasang ibirage nang itu lagi apa to lagi apa masana simut bisa ngala ya sakpu hibu bit news het to ko to tis to pasal bisa berdira pasal kata ada sebenarnya gitu so kuning ko ye ko ye sen to ye Hauzik Manipur gi handloom na cheliba khongjel asi leptana chelabadi matam khragi manungda India da khwaidigi masak thokpa handloom project puthokpa state adu Manipur na oigani haina commerce and industry amadi veterinary and animal husbandry loinana sericulture gi minister Govindas Konthokjamna phongdokre wafamasing asi wangkhaida leiba panthoibi architect taraga manga suba privilege handloom entrepreneurs na sinduna
pangthokhiba Know Your Weaver haina mingthonba weaver singda lum yenthokpagi thoramda minister na phongdokhibani thoramadu mari leinana minister Govindas na makha tana haikibada weaver singna makhoi gi thabak ningthina tawjanaba makhoibu pukning thogatpiba mathau tai makhoibu ikai khumnabiduna makhoigi fangpham thokpa hak sing matam chana fanghanba mathau tai haiki thoramadu gi khudong chaba lauduna Govindas na farmers singi yaifanaba yenabadi nganu macha sing mamal tangkhai tahanduna fanghanba hokre karigumba hiram amabu tauge haina khallabadi thabak fangdabagi awaba leiraroi masida paliba government asinasu pukchel sengna thabak tawba mathau tai haiki hojik chaliba khongchatse asi khakta tum chatba asidagi su hena yamdraba asidagi su hena tapthadaba masigi khongchatsi bu chatba taragadi aina khanjai madidi no manatraga someday or rather we will become the brightest handloom producer in the nation, which will ultimately improve the economic growth in the state. Then we will attain our goal, we will achieve our goal. Karma goal no higher kada. Masagi financial independence phangane ba koi. Thabo khunda na haro ni pangai le goma de tau ge khale le ko. Tau da na han thai le bai wan ne ba. Tau ge ha de koi ngam mai ja ne da koi nai. But sarkar so sincere hoiba darkar tai. Praja so वाकल्चर ले दरकार टाइप मतलब मानंद दरकार टाइप एनर्जी मानंद दरकार टाइप Priyamadi post metric scholarship ki senfam pitho haidna tribal college singi mahiroi singna babu prada leba directorate of travel affairs and hills ki office thong thingzin kre mahiroi singna irang hokre adubu directorate asigi commissioner na thazaba pirakpadagi irang adu nem thaki all college tribal student union Imphal ACTSUI gi mityeng makhada ngasi ayu pung taraga mathoi dagi hauduna manipur da leiriba tribal college singi yamlaba mahiroi singna directorate of travel affairs and hills ki office thong thingki mi amata changhan khide tungda mahiroi singi irang adu laksinaba police kangbu ama lakhi adubu mahiroi sing aduna office ki thong hangu haiba yakide tungda commissioner masa tholaktuna mahiroi singa wari shanari haibadagi police sing adu hanki all college tribal student union Imphal gi information amadi publicity secretary CH Sonboy Aimol na paumi singa phongdorakpada tribal college mahiroi singi oiba english ani taraga manga taraga tarukki pithokta leiriba pre-amadi post metric scholarship ki shenfam September kun faub gi manungda pithokpiu loinana mathang chahi gi scholarship apply tawbada chingi oina offline da tawba yahanbiu hainasu phongtoraki 20 September manungda pre and post matric se release tawbiu sigi scholarship se pending laibe se 16 17 gi online tawdo se offline to honbiu have the koi hill area the brothers the hill district the brothers mem lai moi gi su kra kudong cha du inconvenient problem kra laigini koi valley da laibe koi the cyber se da laire nak pada adu tawba ya oi aduna hill district ki khanbiraga offline se piu offline to honbiu aduga there of extension se moina 30 September pibne ado koina 30 November phoba extend to view haina Numit nini chathagadaba traga mapan suba annual conference of peritoneal dialysis society of India PDSICON 2016 ngasi classic grande da hokre awang nongpoki ahanbo ina Imphal da pangthokliba conference asida patient kayana peritoneal dialysis ki khudong chaba pigadawri Conference asina kidney laina amadi peritoneal dialysis ki maramda miyamda vap tahanabagi pandamda pangthokpani conference asida malengi tungan ba mafamdagi lakba delegate chamaga yankhaina sarukyari conference asig organizing chairman Dr. N. Sarat Kumar na paumi singda haikibada state asida englishing aniga subna amadagi peritoneal dialysis seasonaba horakhi loinana hauzi patient chamaga kunda dialysis chathari kidney transplantation ki damak donor yamna laitaba amadi hemodialysis ki machine marang kaina laitaba state asidadi peritoneal dialysis asi yamna chunaba oi haina Dr. N. Sarat Kumar na makataraduna phongloki Manipur ke scenario da dia koi gi peritoneal dialysis home dialysis se jam chani treatment ma khala hum lei adamana transplant to ba adagi hemodialysis machine da dialysis to ba amana uji ki peritoneal dialysis transplant to ba koi horak pada ngairi adubu masidi donor lei tabi ade pisam changi operation changi lifelong hidak cha duini side effect dum lai adubu phai khwai di phaba treatment ni
machine की dialysis home dialysis अखोई की machine dialysis सी hospital दा खरा दंग लई machine याम दे मी गुदी मक लोइना dialysis तो बुंगम दे अदी कई मदद लम लाप मफम दगी लागा dialysis तो सुंगम दे अना अखोई की even मणिपुर की situation दे अमुका अखोई बन blockade मयाम सिना तोय बनिना युम दगी हयेंग dialysis तो बचत कने दु लंबी थिंगरे dialysis चत्रदि मा खुदोंग चादबम सु थोकदोरिना होजिकी अखोई मणिपुर की ओइनादि अखोई home dialysis peritoneal dialysis Housing Matongi Punchi Mahing Amadi Chadi Bachinjak Singh Asina Kidney Solokpa Yabagi Chang Wanghali Kidney Henna Sokchil Laktringaida Chaksil Thorang Lokot Hobotangai Fade Haina Fortis Hospital Vashan Kunski Nephrology and Renal Transplant Medicine के Director Dr. Sanjeev Gulati na miyam da appeal tawkre Hakchangi yamna maru oiba organama oiba kidney bu sohandana thamnaba amadi solakpa matamda karamba lying sing chathagani haibagi matangda Manipur leriba tongan ba hospital sing amadi Dr. Singh the awareness pinabagi damak Dr. Sanjeev Gulati Imphal da thunglakibani Loinan Hotel Classic ta pangthokkiba paumi singa unaba mada Dr. Gulati na hai Delhi ge Fortis Hospital Vashan Kunsta hauzik forward the punna kidney transplant chamapan taukibagi manungda Manipur dagi miyo chamga yankhaidi Manipur dagini maramaduna kidney solak tanaba chaba thakpa matamda Jackson gadabani hainasu Dr. Gulatina fongdoki mahangna hai thumgi chang yamna chaba Mahi manai thakpa watpa amadi carbohydrate chang yamna yauba chinchak chabana kidney da akaiba lai haiki diabetes patient amadi kidney stone patient singda kidney gi anaba toina thokhali maramaduna matam chana kidney gi anaba khangdoktuna lying hauba amadi transplant tawbagi tanja lahorabadi matam sangna hingba ngamgani haiki kidney donor singnasu miyoibagi thawai ama kannaba honabada akiba laitana donate tawbigadabani kidney ama Yarbusu Hakchang Fana Kuina Hingbangam Hainasu Dr. Gulatina Fongdoki. Transplant is the only treatment for kidney disease which allows you to lead a successful life. But what we have found is that kidney disease is very common in the state of Manipur. Two reasons that I could see when I have been working now for the last 7-8 years in Manipur with people, with the doctors of the state, what we have found is diabetes is very high in Manipur. Diabetes is also in India the #1 cause of kidney damage, and diabetes is neglected initially. We don't even diagnose that we are diabetic. A lot of the patients, they come to us for the first time with kidney damage, they know they are diabetic. So we should, the second is kidney stones, a lot of kidney stones. So both of them are lifestyle diseases. I think here the diet is very rich in carbohydrates. Lakadar Batramathoi Suba Manipur Legislative Assembly Mikhal da Andhra Assembly Constituency da BJP ki Mirep oina Mikhal Thengnagadariba Hanagi Minister Dr. Nimai Chan Luangna Thasigi Taraga Humdoi da Pangthokiba Muslim Furuki Idul Juha ga Mari Lainana Ngarian Muslim Khulda Tengbangi Potlam Khara Pirongkiba Adubu Yaningda Bafongdoktana Manghan Takhan Kibagi Thawong Adubu Upliftment Committee Andro Kendrana Yaningda Bafongdrokli Hiramasigi Matang the Upliftment Committee Andro Kendra Ngarian Bransky Secretary Muhammad Saukat Khana Haikibada Tengwang Potlam Manghal Takhal Lambagi Thawong Asi Miyoi Karana Kuzil Taurang Taurga Politics ki Kudong Chaba Lobuni Numidasi da Ngarian Muslim Kulgi Miyoi Amatana Masana Yadana Tengwang Potlam Pikiba Laite Idul Juhagi Nungairaba Kumhaibu Mapung Fana Amadi Furup Kaidana Pangthokpa Ngamnabagi Pandamda Mating Pikibani Maramaduna Chamzaraba Kunja Singbu Lana Uhanaba Thawong Amata Matungda Tawbigano Haina Mari Lainaba Singda Apil Taropagaloidana Dr. Nimai Chan Luangbu Lakadar Assembly Mikhalda Upliftment Committee Andro Kendra Amadi Ngarian Muslim Kulgi Kunja Singna Sawgatkani Hairi Sri Nimai Chan Luangna Idul Juha ga Mari Lainana Pirakpa Thaw Masung Sini Umthong Kuding na Phuda Chatlagi Yan Thokhiba Leite Masana Laklaga Lokiba Naktani Pithoraki Basu Leite Kauru Basu Leite Hairiba Ngarian Village Asida Sri Hai Chang Kumar Amato Oina Sawatki Basu Leite Atopa Kinita Changlakpada Athing Bathangi Basu Leite Hairiba Potlam Sing Asi Sri Hai Chang Kumar ki Nupa amasung Nupi Committee te Yauba President Secretary Vice President amasung member singi Miyoi Singa Masana Laklaga Kochai Esi Masana Lawzaraba Naktani
Rural Development Amadi Panchayati Raj Minister Moirangthem Okendrogi Skortna Manipur Sumang Lilagi Saknai Rabi Nupi Sabi Huirem Bishespu Tamthina Furaba Matungda Maral Pisilakpabu Yaning the Bafongdok Tuna Wakat Mifam Pankre Panba Yai Thas Gitaragani Togi Numidang Pung Tara Taba Duwaida Yai School Chingakam Leirakta Gari Taidok Taizin Tongdagi Wahudagi Minister Gi Skortna Bishespu Tamthina Furam Kibani Nakalam Romda Numit Aduda Huirem Bishes Amadi Mahaka Lakminaba Mui Singh Yu Kahena Ngawudagi Mahaki Skortna Gari Fauba Maning Handoki Haina Minister Okendron Tadropa Cherolamana Kangalapa Laikrabani Loidana Pazadaba Wahiwata Sezina Rakpadagi Skort Singa Into Insin Taunaba Natana Fuba Chaiba Laikide Haina Cherol Amana Makatana Fongdokibani Ngasi Manipur State Sumanglila Council na Sindun Iboyama Sumanglila Sanglenda Pangtokiba Mifamaduda All Manipur Matam Isai Kanglup Amig Shaso Film Forum Manipur Amasung Marup Loi Foundation gi Thomi Kiasu Sarukyaki Taramadda Sarukyaki Sumang Lila Council ge Lifetime General Secretary Sograkpam Hemantana Hai Masana Masabu artist ni Hairaba Faubuda Tamtina Furam Laba Matung Lale Haibagi Mahutta artist Bisespu Maral Pishin by Yaning di Haiki Mahak Namaka Taradun Hai Numitaret ni Faubugi Manungda Minister Okendrona Lale Haina Sengdoraktaba Tarabadi Minister Rasigi Assembly Constituency or Bahero Assembly Constituency da Isai Nomayam Sung Lilagi Kumhai Sing Pangtok Taba Haina Mifam Asina Warip Laure Haiki Ngasigi Mifamaduda CPI Manipur State ki General Secretary Oibeta Natana Manipur State Sumanglila Council ki Advisor ex Minister Moirangthem Narasu Sarukyaki Artist ni ena introduce tawro phawada ko yengbidana phubiram basida adugi mota yu ngawbodagi moina warakpani ena tarakpase masi yamna laibak thibamni hairiba numi tareni gi manungda azu lalena haijaba natragana phubugi reason je phajana pidraboidi koi hairo kendra lila amta lawdaba lila sanadaba aidana asi mifamjina rai amma tanare Amaramda Minister Okendrogi Skortna Manipur Sumanglila ki actor Bishes Huirembu Purakpa Aduga Makhoigi Maral Thaidoklaga Bishesna Yu Thaklaga Makhoida Karan Tari Haibana Chingba Aranba Wafa Media da Fongdorakpabu Manipur State Sumanglila Council ki Cherol Amana Yamna Kanna Yaninda Fongdorkli Lamfeldagi sees a hospital Faurga Langol Game Village Lairimbi Taba Lambi Asi Matam Kuirabagi Mamangdagi Sembi de Haibagi Wahogda Chingmi Tammi Apunba Lupna Lambi Asigi Home Guard Commandant Office Mamangda Achat Awok Singh Tinglure Hariba Lambi Asigi Lamfeldagi sees a hospital Faubgi Sarukti Semlani Edubu sees a hospital Dagi Game Village Faubugidi Fun Laite Haina Circle MLA Nanda Kumarna Hairakpadagi Ngasigi Ihawasi Laki Bani Haina Lupasigi JC na Fongtorkli Uripo Assembly Constituency ki Manungda Lairiba Lambi Asi Chahi Taraga Munga Rongi Mamangdagi Sembidaba Maramna Lambi Asigi Fibam Yamna Fattabna Lairibani Masida Chathok Chasin Taubudasu Miyamna Awaba Kaya Mayok Nari Nongju Than Lakpa Matamda Lambi Asigi Fibam Asi Amukka Hena Tina Sokli JC gi Miyoi Singh Aduna Ngasi Ayuk Pung Nipan Rom Taba Matamdagi Hauduna Lambi da Uwa Faijinduna Lambi Asida Achat Awok Pumnamak Tenkibani Public ki khoisau na raba mupsina na lambi se sem na bagi damakta local area de chu hairu re aduga works minister se susacharu re adubu response sem ni di haraga thabak tam to onthorok tre akhoi lambi ja thu bama tam de seman biu sem dri bokti ne akan ba khongjang je changjal lagani sarkar sina kari gum bam ta dai ta lobi dre han ne yeng dre je sigi side te ge asuki matik akhoi pen da ngak tani election maya da mi bothem jel laga Pungding nunga hangani election hek loeraga mana ekhoi lekai se pomkau ka mamang de sumang bidareba ngasi phauba mana ekhoi langol lambi se kari tawra mamit ta su yengde Tungda Manipur Police ki Additional SP Imphal West Dr. S. Ibom Cham di Lamphel Police ki OC na luchingba team ama laktuna mafam aduda ban tawramliba miyoi sing aduda khongjang handoknaba convince tawnaba hotnaki ban tawriba sing aduda ana layeng amadi dharma karma gi di komthoknaba haibada yadabadagi ban adu khara makhai di komthokki pungkhai amarom leiraga police team aduna lambi da faijinba uwa sing langthokpa horakki Charak aduda ban tauriba JC aduga local MLA Nandakumar ga ngasi numitang wairam lambi asigi matang da unabagi pau ama faunarba tungda numit yungba matung pung traga ni thoiga minit traga mangarom chatpa matamdagi ban adu ngasi gi oina handoki JC ki secretary na ngasi gi unaba aduda karigumba positive response ama laktrabadi hayengdagi ban asi amuk hauduna hen akanba khongjang sing changsilagani hairi
ayaba purakani na ma hujik se mana hujik habirapagi matungina ma appointment laure na hairakpadagi akoina ngasi numidangi pung 3 makhaida ma ga akoi circle MLA sida akoi dijamni masaga loinaraga chatlaga wari punna faminaraga wari sana si harakpadagi akoina ngasi mana thambirakpadagi akoigi khongjangse adui wari sana ba bhaudi akoi handoksare yanaba puraktragadi sidagi hena akan ba khongjana akoi makan makai khongjan kya changjalakani Coordinating Body Settled Tribe Demand Committee STDC na sinduna laklib September 19 da pangthokadriba miyam gi khongchat adugi lamthungfang kumalampakta oigani taramba adu miyam gi khudong chananaba hapta kangjibung da oina lamthungfam oiragani haina STDC na khangalakli ngasi konung mamangda leiba ukal gi office ta paumi sing unaba amada STDC gi convener mutum churamani na haikibada miyam gi khongchat asi thangmeban thau ground dagi hauraga khuyathong lomda laktuna menu thong lalaga hatagi lambi dagi hapta Kangjebung tamna lakani haiki miyamgi khongchat asigi dama coordinating body settled tribe demand committee gi volunteer lishing ama sem saduna leire Manipur gi kachin koya sin thungna tongan ba mafam singda leiba miyoi singna miyamgi khongchat asi yawba lakpada khudong chanana ba gari sing arrange tawduna thamgani haiki loinana anai yaroppa singi yengduna iboyama sumang lila sanglenda medical team amasu thagani amasung ahal oiraba singi dama wheelchair tara romsu arrange tawduna thamgani haina mutum churamani na makhatana Madu khongchatsi khoi lamthungpham yorubu matungda miyam gi oiba yamna atenba meeting ama punba meeting ama khoi pangthokani maduda ekhoi mi yamna wangang oi mioi ani natraga humna ekhoi loisan gani miyam gi oiba warep ama miyam duna pirakpa bakhoi gi response aduga miyam gi yenga kanda ekhoi warep logani individual line gari porok pasingche masi gari parking ekhoi thamaiban gi thau ground gi manakta leiba DM college gi NCC gi ground se ekhoi engage tawjare madu yare Kiang na lap hai batare aduga khoi gi lamthungpham se masi gi manak yoksalappa madugi damakdadi wangkhai gi wall club ki ground sidaida private vehicle sing thana na bagi madugi su ayaba permission pibi dan leire ambulance gari mapan akoi thorang tawdana thamjare even kanagumba chahi yamaba chatpangam da basingje masi wheelchair illaga akoina punana bagi madugi damak thorang tawna leijare Ngarang Khuyathong Pukri Achobada Sina Fangkiba Singzamai Chinga Makha Chongtham Laikai Mutum Yaifaba Chahi Kunganithoi Apokpa Kohe Hariba Mio Esi Mathanta Sijaba Mande Mina Hatpa Oigani Haina Misi Esigi Matang the Senkiba J Sina Fongtorkli Thasigi Tarago Humdoigi Numidang Wairamda Mayumda Ladingaida Mamanaba Anina Kauthokibadagi Tiba Kangdana Lerakpadagi Nongalaga Yaifabagi Imung Manungna Tinaba Honaki Maduda Mahaka Tineramba Mamanaba Singi Yumda Chatuna Hangnaki Ngasi Manipur Press Club Ta Paumi Singa Unaba Amada Yaifabagi Apokpa Kohena Pongdorapta Laikidraba Yaifabagi Mamanaba Singi Marakta Chingnaba Yaubadagi Mihat Asigi Matang the Imphal Police Station the case ama Register Tauduna Chingnaba Mioi Mari Gimingsu Pukhalamle JC gi convener is Madinina Pongdorapada Ngasi Rims Mokta Yaifabagi postmortem loiraba tungda Dr. Singi report adu Hairak Tragasu Mangonda Fuba Thinbagi Mami Tai Maramaduna Yaifaba Matanta Sizaramgani Haibasi Yaningde Mishisi Matanga Langla Langjil Ama Puthoktriba Fawba Asiba Hakchang Asi Laukiroi Loina Hayengsu Singzamai area da Wakat Mifam Nachingba protesting Chathagani Haina Medina Makatarakli Angang si matom si manesri akhoi kanam te yaad reba report sina khoina marik sum la isa khoi ke pung si pelaga di khoi dead body si loram bhai ya ba adunga si de khoi dead body si lora roi ba aduga hayeng si khoi pung ni pan dagi singjam mai gi oi ba protest ama tongni protest da khoin haije ga duri badi hari ba misi si gi matang da mari leina ba authority ari sarkar na akhoi gi chingna ba si kok na bai da makta langna langjin thibiu mihat pa puthok piu adudada ekhoi JC ge ekhoi tapthaba dead body bu loba haibado ekhoi kona khanaraga tagani Matang size the break amalog zage Manipuram de malangi tungan ba ipau single loina na ekhoi break ti gam thuna hanjar ke impact news meeting ta du lebiu Lengsin birau thangmai ban JM College Road te leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam Sida Suzuki the train Tarba mechanic singna Ningtina service piriba servicing center gi kudong chaba amasung spare parts sing MRP rate fangbigani loinana irai laina loan loba yabagi kudong chaba supizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Manipur Politineski makhata pau single loina break ki matung da mayam bom kana taram nokchari
Country Farm haina mingthonba organic spice brand amadi masigi processing unit among asi Manipuri lamlongai da leiba Diocesan Social Service Society DSS campus ta hangdokre grassroots syndicate producer Company Private Limited haina khangna gadawriba organic processing unit adu ngasi Department of Horticulture and Soil Conservation Manipur ge Director K Kipgen ICR Research Complex Northeast Hill Region Manipur Center Lamphel Pot ki Joint Director DN Prakasna hangdokhi naungna hangliba processing unit asida lamdam asida fangba organic oiba maru marang sing amadi machu ningthina package tawduna miyamda phanganba hokre Thoramaduga Mari Lainana Department of Horticulture and Soil Conservation Manipur ge Director K Kipgen Lanai Miyoi Khara Punsinduna Lamdamasida Fangba Marumarang Yauna Potlam Kaya Organic Oiba Mongda Puthokna ba Hotnariba asi Lamdamasigi Oina Yam Afaba Kongthangni haina Fongdoki ICR Research Complex Northeast Hill Region Manipur Center Lamphel Pat ki Maikai dagi su Lanai Miyoi amadi Laumi Sing Organic Processing Unit amadi Lau Singu bagi lamda mating pangli loinana ICR na makata na mating pangki gani haina ICR Manipur Center ki Joint Director Dr. N. Prakasna Thamlakli. Hojikti organic haiba amasu lakhare aduna haiba organic certification si nakoina phangma ngamgadi madigi hena kenoda mapanda akhoi ada produce me am si thaba matamda value added keno si to bukanda akhoi gi hujikan yam kan haina ba make in India natraga make in Manipur hai si is a part of it sigumuni aduna masi department su akhoi kan promote to ngai hotna bani main purpose for ICR how to improve the farmers income generated activity. We are providing training program skill upgradation like mushroom cultivation, beekeeping. We are giving the regular training program. Those who farmers willing to take training, ICR always ready to provide the help to. Fayeng Kangjibung Upper Primary School ki Ojagi Numit Palan Thoronga Mari Lainana Sengmai Assembly Constituency ki MLA Keys Devendro ne School ki campus ta U Chara Singh Thakre Loinana MLA ki Stenting Makad Upper Primary School ki School Management Committee na Naungna Sabu School ki Fencing Busu Hak Thengna na Yengsin ki School ki Ojagi Numit Palan Thoromda Atu Mitunglen Oikiba MLA KH Devendro na hai Government School Singh Hingandaba yade haibagi wakalon the department gi sentang ngaiduna school asigi campus asi semjan bani haiki Kangjibung Primary School haina leramasi koina upper primary school upgrade tor matung sida leramiba fencing si am fatabadagi sarkar gi nataga department gi sentang ngaibang amdadana school management committee ga aiga tied up tor herga koi leriba schools gi fencing si tawjabani Ngasigi Thoramadu da Saru Yakiba School Management Committee ki member convener Angom Jiten na hai Fayeng gi Miyam gi Sentok Lambi Watpana government gi school asibu hingat hannaba committee asina hotna duna lakli haiki Mahiroi Leitaba School amagum Leiramlaba School asida haujikti Mahiroi Cham gi mathakta leire haiki school asibu fagatnaba committee asina Thangjilliba Khongthang asida Assembly Constituency gi MLA na mating pangbirakpa gidamak mahakna nungaiba phongdoki अखोई स्कूल सिगी ओइबा छात्र चामगा कुनकुंथ्रा लेरबा मफम सिदा ओजा अदुकी मतिक वाले वालिबो ओजा सिदा अतोपदा यूटिलाइज तौथोखिबा ओजासिंग यावरे एसएमसी कमिटी नसु स्कूल सिदा अखोइना अदुकी मतिक दायित्व लवे हाबसिदि सेंगना हाइमन बथोय एग्जाम सु लेजे सही अमा अनि सुरे कारक्तबा हारिबा ओजा सिदा करमबा एक्शन लखटलगे एडिशनल डायरेक्टर मसामक लाकांदा मफम जी येंगसिलमनि कारक्तबगी रिपोर्ट लौख्रमनि ngasi फावबदा हारिबा ओजा सिबु एक्शन लौखलपगी ममी तादबसी तसेंगना वखलद नुंगाइजदबा एक्शन लौखटपिबा मसुंग मपुंग फाना थबक तौहनजनिंगे सरकारगी माइगैदजो Muhammad Nausad Misi ga mari lainana Lilong Police na tumin na laishille amadi chenaba Miyoi Singh Khanglaba Fawada Fagat Pidre haina JC against the brutal killing of Muhammad Nausad Khan at Nungo Lokol na Maral Sirakli loina na lakliba September kungamanga Fawada Chenari ba Miyoi Singh Fagatuna Police na tawfam thokpa Thabak Singh Tauraktrabadi Manipur da Lairiba CSO Club Maira Paibi Singh amadi Miyam gi oiba mifam pangtoktuna Police na mihad asida Chenare haina hairakhraba Miyoi Singh gi Maming Singh lauktoklagani maduda tholakpa afafatagi Daita Singh Manipur government na pugadabni haina JC na chaksilwa thablakli Nomingi oiba traffic awareness program ama district headquarters Bisnupur gi police station gi SP conference hall da ngasi pangthokre thorom gi saruk ama oina road traffic ki matangda thengnariba tongan bai hiramda khana naina khibaga loinana atuba matamda Bisnupur district ki mafam sinba thungna police amadi traffic ki Miyoi Singh license yaudaba gari thobada helmet uptaba parking nattana Kamlamba yu thaklaga
gari thauba amadi chahi sudana mahiroi singna gari thauba amadi tongan ba hiramda aina yadaba thabak singda drive chathaba hauragani haina Superintendent of Police Bisnupur District ki Tempting Ngashangbana Fongdoki. Lamdamasigi Ariba Puwariga Sago Naduna Lakleba Langban Chara Tambagi Thoram Pangthokre Lainithok Sanamahi Temple Board na Sinduna Ngasi Hanba Manipur Rifles ki campus Manungda Leba Sanamahi Laishangda Maitegi Yek Taret Salai Mapan gi Layoi Kraba Thawaida Ngamzaba Chaklen Tamduna Laikidraba Thawai na Mapugi Mafamda Ingna Chikna Lairunaba Mapugi Mafamda Thawniki Taibang Mioi Pokta Langwan Lamba Thawai Singna Taibangda Pokpi Rambagi Damak Taibangda Hinghoriba Machamasu Singna Apopa Singi Mafamda Tawimal Kangba Utpaga Loinana Makoi Mafamda Kurum Jabani Haina Lining Tau Sanamahi Temple Board ki member Dr. Sagol Shem Lanchenba Maitaina Ngasigi Taramaduga Mari Lainana Fongtoroki. Nungyoiba Thoramdi, Nungoi Waklondi, Langbal Tasita Ikoigi Pai Pusing like Kidraba Poposing Yek Salai Taret ki Apopa Lairiba Mangang Luang Kuan Angom Werang Kang and Masalai Lasang Tem Hariba Popa Akoigi Singsi Moira Kurum Kajang Jaraga Aikoigi Tungda Lakliba or Jujik Hingdana Lehoriba Chada Nodajariba Aiko Machamanai Oba Mayam Sigi Tungi Punsi the Tangdu Laitaba Nungaiba Yai Pava Madu Pibiu Hiradana Aikoina Popa Singsida Kurum Javani Nupida Chathaba Miot Minaida Mamawi Singi Taudanga Badi Nishana Kunaida Piba Chaiteng Hyba Hiramasida Nomugi Iba Kana Navagi Toram Amangasi Infaliski Yangang Pokpi Bajar Community Hall the Pangtokre Toramadu Nongpok Langang Apunban Nupi Loop Yangang Pokpi Lamzing Loop Youth Progressive Front Yangang Pokpi Abadi Yangang Pokpi Village Committee na Puna Sindana Pangtokibane Taramadu the Wangang Kibasing na Housing Manipur da Nisha Yonbagi Tabakasi Leba Sigi Laiton Famton Bus Sing na Tawi Aron ba Karbar Tauriba Achawasang Sing na Su Wakal Kara Kanta Bagi Matam Oine Haina Fongdok Naki MPTC Pangai da Chathariba Manipur Police Constable Recruitment gi ngarang pangthokiba Imphal East ki PET da candidate Chamanga Gahumfuga Marina Sarukya ki lemhoriba Imphal East ki candidate singi PET thas gi tang taraga tareta pangthok lagani candidate singna numit asigi ayupung ni pandagi nungthil pung mari faw gi manung da MPTC Pangai da laktun report tawrana ba DPC for direct recruitment of police constable male civil 2013 gi cherol amana khanglakli Hawam marang ngangom laikai dagi laikhidraba retired teacher Maisnam Ibotombi ki imong manung amadi laikhidraba gi Memorial Trust na senduna ngasi mongsangai da leba all age home da chana thapna bagi polam sing tengbang kre tengbang polam sing asi retired teacher Maisnam na laikhidaba gi tha manga surokpaga mari laina na pi ki bani chana thakna ba polam pirambagi damak home asigi maikai dagi thagat phang dorkli Ngasi Kundrakpong Kendra gi Sagolmang Bajar gi Community Hall da Kendra sigi manung da laiba State All Age Pension gi apunba pensioner Chatruka Marfuga Manga gi manung da pensioner Chamanga ga Humfuga Mapan da All Age Pension yanthokre Wathau riba sing asisu atuba matam da yanthokhlagani hairi DSO Social Welfare Imphal East ki liching wakha da pangthokiba pension yenbagi thoram adu Kundrakpong Kendra Development Committee na mateng pangki Kairao Assembly Constituency ki manung chanba Tamaram Tangkhul Khulgi akoibada leiriba Chingmai Singda u chara lising ama rom thakre hariba u Pambi Singh asi BJP ki executive member Tongram Gopen na achangba senfam putoktuna khulasi ki village authority ga khusamnaduna thakibani Hauze ngasi nomagi sanabagi paw mayam na pizari Trangamathoi suba Manipur State League ki matching da anoba imagi mangal khabam lamkhai amadi Neroka FC sangapam ani mai pakre ngasi league tournament asigi ahanba league match da anoba imagi mangal khabam lamkhai na Nambul Mapal Cultural Organization bu panjal ahum ani da maitiba piki match asida mai pakraba anoba imagi mangal khabam lamkhai gi sanaroi and pritam na match ki taruk amni kuntraga nithoi suba minute singda panjal ani eduga Muhammad Fayaz Uddin Shahana humphumanga suba minute da panjal ama chanki satharakliba State League asigi ani shuba match ta na Neroka FC sangafam gi Sanaroi TS Johnson na yang kaini panam sung marfu suba minute ta panjal ani chanduna Sagolban United pu
Panjil Ani Amada Mighty Bapiki. Match Asida Mighty Horoba Sogolman United Ki Amatangai Panjil Aduna. M. Loken now Humpu Suba Minute Panjil Ama Chanki. Kumukjam Ingotsa Singh Memorial Trust Ki Sentang Makada All Manipur Football Association na Sinduna Mapal Kangjebung Infal da Mamang Tagi Kungamari dagi Haukiba Tournament Asida Team Taragani Toina Sarkyari Hayang Tournament Asigi Ahanba League Match Amada Sat Naragani Haina Tauramba FC Jalen Sadar Hills Amadi Trau Kwakaitel Anigi Match Adu Matam Kaktana Yetoki Bagaloina Hayang League Tournament Asigi Amat Tangairaba match aduda Nisha Thangmeban Amadi Klasa Kaino Anina Lamba Taunaragani. Maharaj Kumar Ghanendrajit Memorial Super Division Football League Tournament Shak Yumnam Kunau Amadi Upa Kiam Gai Ani Mai Pakre Hairi Imphal East District Football Association Asinduna PRYA Kundrak Pamgi Sanabungdang Asi Sanakiba Tournament Asigi Ahanba League Ta Sak Yumnam Kunau na 11 Star Sporting Club Akampatpu Panjil Ani Amada Maitiba Pibangamki League Tournament Asigi Ani Shuba Match Tana Upa Kiam Gai na ABA Ketrigaubu Panjil Ani Sinoda Maitiba Piki Haying Tournament Asigi Makataba League Match Ani Sanaragan Haina Tournament Asigi Convener na Thadropa Cherolamana Kanglakli Taragataret Subayas Birendra Singh Memorial Super Division Football League Ta Birachandra Memorial Sports Club Taubung Kok Amadi YWC Malom Ani Mai Pakre Imphal West District Football Association Giminyang Makada Awang Sekmaida Labor SKYC Gi Sanabungdang Asi Sanakiba Football League Asigi Ahanba match ta Birachandra Memorial Sports Club Taubung Kongna SKYC Sekmaibu Panjil Amasino da Maitiba Pibungaki match asida Mai Pakraba Birachandra Memorial Sports Club Taubung Koki Amatangairba Panjil Aduna Mahesh Chana match ki Yankaitaruk Suba Mineta Chanki Chatrakliba League Tournament Asigi Ani Suba match tana YWC Malongi Sanore and Bolena match ki Nifuma Taruk Suba Mineta Chankiba Amatangairba Panjil Aduna Chikal Chazingbo Panjil Amasinoda Maitiba Piki Thasigi Taragani the tournament league match Ani Sanargani. Chaliba Chahi Asigi September Taragani Pandagi October Ani Fauba Guwahati da Pangtokadaba The Bordoloi International Football Trophy da Manipur dagi M. Joy Chandrabu Match Commissioner Oinanaba All Manipur Football Federation na Kaurakre Haina All India Football Federation na Kaurakre Haina All Manipur Football Association ge General Secretary na Thadropa Cherolamana Kanglakli Mari Suba the Welfare of the Youth Liberty Conduct Organization Cup Water Polo Championship ngasidagi Kongbada Leba Shyam Pukrida Pangthokpa Haukre Championship asigi ngasi ahanba sanakiba match amada Kongba Youth Organization A team na the Welfare of the Youth Liberty Conduct Organization Kongba A team bu Panjil Tragomdoi Nipan da Maitiba Piba Ngamki Manipur Swimming Association gi meneng makada the Welfare of Youth Liberty Conduct Organization Kongba na sindu ngasi dagi haukiba championship asida team taruk na saruk yari retired IAS AR Khan Standard College Swimming Pool gi chairman and Jibanta Amadi Manipur Swimming Association gi secretary M Lokeshwar na ngasi dagi haukiba water polo championship asigi haudokpagi thoramadu da saruk yaki hayeng championship asigi makha taba match mari sanaragani और अब बुलेटिन से हेडलाइन समहना मैम थमजगे आमजुगी निफोम दoi सुबह मपो कुमोन पांगतोक्रे पाउमी सिंगबु निंखा तमना मथौ तौहनबा ngamhandabada चीफ मिनिस्टर ना नुंगनांगबा फोंगतोक्रे मणिपुर ने इंडिया की मनुंगदा ख्वाइदगी यामना हैंडलूम के पोथोक पुथोकपा स्टेट अमा ओइबा ngamgani हाइना मिनिस्टर गोविंद दास ना फोंगतोक्रे Pitokana Ladybird Tribal Mahiroi Singh Scholarship Pitho Haiduna Mahiroi Singh the Director of Tribal Affairs and Hills the Office so Lon Sinduna Irang Haukre. Amasung Awang Nopong Lamdam Gi Han Boy name Fall the Peritoneal Dialysis Society of India Gi Chahiki Conference Pangkok.